maroiba pau Mahairoi baby sanami sigi langla langjin puthok na batak siladuna ngasi lamdam asigi mafam kayada Pakistana wakan mifam chathakre hayeng numidang mairagi rally chatkadauri Laingak na paikhalakpa school fagad hansi mission chief minister na hodokre makha tarakpada tongan ba kendra singda su minister amasung MLA singna urep uyung tamkre Thobal district police amadi anjuman gyapun bakangbu amana brown sugar factory ama thugai kre brown sugar sungbada sizinaba polam kaya fagat kre Lamdam asigi miyamna yongchak pambi thaba khaktanatana agar pambi thabagi hainabi su thamsi haina minister ti hai Shyam Kumar na fondokre Amadi ningthokaba numitagi ngariandagi yaripok fawgi lambi semjilagani haibagi laingak na thajaba pibadagi thasigi taramari dagi changsilakiba lambi thingbagi khongjang handokre Krumzari Times of Manipuri Pau Ming Tabiri Ba Mayam Punamapu ASHAPRIYA na taramnok chari ngasigi maruba pau sing mayam na macha khaina pizari Standard Rover High Secondary School gi Mahairoi Ningthozam baby sana chingnaningai oiba misida sikhibadu gi langla langjin ngasiga thana thabum mama faraka doroba fawbada laingak na puthokpa ngamdri misi asigi mayokta semkiba JAC amadi lamdam asigi miyamna baby sana mesigi langla langjin putho haina taksiladuna khongjang changsinba leptri ngasi JAC na lauthokibagi matung ina lamdam asigi tongan ba mafam kayada miyam amasung mahairoi khunaina hongnaruba tawduna wakan mifam yauna khongjang kaya changsinkhre ngasigi lainga asina ngasi phawba achumba langla langjin puthokpa ngamdribasi karigino haina khoi praja na hangni achummaran ngasi bawa puthokpa ngamdana praja ekhoina charangna na tangdu laitadana lehalibase ngasi government sigina afabadi oiroi aduna achumba atuba matamda achum arala do puthokpina ba khoina jingjari Khongjang asigi saruka moina ngase yupung mapalom taba matamdagi khwairamban kaithel ge koibada pofam fam libi imai bel singna sintha leptuna khwairamban kaithel da wakan mifam chathake khongjang aduna maram oraga khwairamban kaithel ge koibada laiba dukan sing thong londuna khongjang adu sakotke Changsin kiba khongjang adu da sarugya kibi kaithel fambi imai bel singna baby sana misigi achumba langla langjin ngasi fawba puthokpa ngamdana lairiba si yaningde laingak na thuba matamni manungda langla langjin puthokadabani ngamdragana CBI da case asi sinagadabani haiba yauna pendabu wafum kaya phongdoke School hangi base masi thingbi ko laibaki prajagi awa base yengbiraga matam kharadi lepi ko haina aina haijaningi saraka da su masi hangi ba yagiroi laibaki awa base phangdiba makaidi masi sarakana school je hangbi daba nangi nachada nandoni ki masada tholokpada su mana moi ngamgadra ngamoi moi noina pasa paire na tawgonu aduna hairiba mi je kanana hapano kanana kano tawgano du seng na masigi pauji piviu Nibisana kita jesi we party do adu athuba matam da satam da yong thadok pi wa hajaningi adu ki damak da khoi mayam manra ka phamja badra ni asumba sidang langla langjil asumba se khoi yam pame masigi matang da asumba sidang mayam puthok pi na bada mateng pangmina se habase ai press media gi thong dai thamjage puna maksina ta da penja de masi school no tholom biu natraga de school do mai sakwa matam la kani aduna bicharan thina tawbiu puna mangna pen da se bungta pelhan biu na ga mathau sing da haijari Hairiba mayai lengak lon gi maputuna telephone number chu pidana leire nang nakoi gi nungai taba mayam do ai koi da haira u haire adu ora podi ai ngasi gi phammi ba koi gi sabha mayam sida aina thamjaning badi ai koi gi wakat se tabi gadaba adu gumagi mayai da leiriba adu gumba lengak lon du da koi haira sira haiba wakal se adu bau khalle haijabagi wani da Achumba langla langjin puthok pi harakanda achumba langla langjin puthok pasi matanda society ne na laukthokki bisi maram chade aduna masi amuka hanna kupna thibiu haibase haijaning achumba do thidok piu athuba matamda langlang langjin je kanana hatpano haibe puthok piu mi hatpa dandi piu haibo wafam je
थमजगे तसेंबा सुसाइड तौबदि सोंना नते मसे सुसाइड ने ना तासन बिगनो थौरियान सिरगा खौरी उतों काय रिपीट तौई हाइनी खौरी उतों काय दनिङाइ मरम करिनो मसे ओथोक्तबनि चक मानबा खोंजंग असि चंगसिलदुना ngasi Singzamai supermarket ta माइकाई अदोमगी ओइबा तोंगान तोंगानबा क्लब सिंगना सिंदुना मियामना वाकन मिफम चथकी Singzamai parking थोंगाम लेकाई Singzamai मयेंगबम लेकाई वाइखोम लेकाई ओइनाम थिंगेल नाउरेम लेकाई कवा बाजार Singzamai वांगमा कोंगबा रोड आशा क्लब ममांगदा मियामना वाकत खोंजंग चंगसिनखी बिबिसनागी मिसिगी मतंगदनी मसी असुंबा लांगलांग लंजिन पुथोकपिदुना असुंबा वायेन फंगहनबियो हाइदुना फमजाबनी अदुगी मथक्ता लाइरिक तंबा फंगदना लैरिबा इचासिंग असे अवारसल असि पुबिरलगदी खरा थुना लाइक तंबा फंगहनबियो हाइदुना ngasi एखोइना ngasi धरना असे फमजाबनी Standard Roval Higher Secondary School Kanchipurgi Parent and Guardian Association Ben Association asinduna school asigi mamangda wakan mifam chathaki khongjang aduda school adugi mahairoi oza amadi mama mapa sing su sarukya khi khongjang aduda sarukya khiba Parents and Guardian Association ge President Laisangthem Dananjoina mahairoi baby sana misi ga mari leinana JAC na changsilakpa khongjang khudingmakta sarukya gani adu moinamak school tingbaki wafam asidi yabang amnoi haiba yauna wafam kaya phongdoki सिना तौर खुद सरुक यामी सिम तौमिन साइबदी कोई स्ट्रांगली अखोई मखोई मतेंग पांगनी चटमिन जगनी तौबदबु करिगुम हिरम अमत द कंडीशन अमत यावदना स्कूल थिंगसी हाइबगी अर्थदि आई अदाई मतंग दे कंप्रोमाइज अमत तौजरोय स्कूल दि हांगदब सुंगा यादबने आंगसिंग लाइ मांगबो यादबने सि थमजगे Mahairoi baby sana laikidabagi achumba wayal puthoknabagi pandamda ngasisu khongjang changsinba leptre ngasi Imphal College ki mahairoi singna college tegi thoraktuna khongjang changsinbada Kwakaithal bazarda masing yamlaba police personnel singna thatpadagi mahairoi amadi police ki marakta chauna muknaba thoki khongjang adu bulaksinaba honabada police na mog bomb amadi tear gas cell sing masing khangdana kapadagi khongjang changsinamba mahairoi sing kharai khangdana chenaki Police ki thawong aduda khoisaunaraba mahairoi singna police tamna nung tharakpadagi sana laipak bauche gi paumi ama makokta nungna panbadagi Rims Hospital da pukhatki loinana police na tear gas kapada Imphal College da 3rd semester tamliba changangai awang lekai digi takhelambam jomet lektharatuna Rims Hospital da laikhanaki Asok Pasing Hospital da pukhat khraba matung mahairoi sing adu yanaba amagi makhada college ta muk hanjinki Ngasi awang konjeng laikai mera paibi amadi awang konjeng laikai youth organization asinduna Kwakaithal awang konjeng laikai community hall da baby sana misibu yaning da bufong doktuna maikai yedong gi miyamna wakan mifam chathaki Sarkar na si moi mateng pibigadra ba moi pha pundana jail da thambirise aduga yaragadi JC gi mioi singsu thadok piyu aduga babies na busu magi misi amabu orsu achumba mati puthok hanjaningi Laikidrabi baby sana misibu yaning daba amadi achumba wayal puthokpiduna mihat pacherak phangangadabani haina taksiladuna Kangla Laikin Thabi ki akoibada awang Laikin Thabi Development Committee MYA amadi mera paibi imai bel singna kusamnaduna wakan mifam chathaki wakan mifam aduda sarugyakiba awang Laikin Thabi Development Committee gi secretary KH Miranda Lakadoriba Thasigi Tang Taramapanda Misi Asida Cheneriba Standard Robert School gi mihat pasing Wayal Sangda Makhatana Wahang Pahang Chathagadoriba Sida Just Nasu Kanagumba Matagi Michang Changbidana Achumba Langla Langjin Puthokpiduna Marai Laiba Miyoi Seirak Phangandiyu Haiba Wafam Kaya Phongdoki
ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯔꯀꯥꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯝꯃꯤꯕ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯠꯌꯦꯡ ꯑꯃ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯊꯥꯖꯅ ꯊꯝꯃꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯁꯤꯕꯨ ꯑꯊꯨꯕꯗ ꯄꯨꯊꯣꯛꯄꯤꯔꯛꯇ꯭ꯔꯒꯗꯤ ꯃꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯔꯗꯤ ꯆꯤꯡꯅꯖꯕ ꯑꯃ ꯄꯣꯛꯑꯦ ꯕꯦꯕꯤ ꯁꯅꯥꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯇꯛꯁꯤꯜꯂꯗꯨꯅ ꯉꯁꯤ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕꯤ ꯕꯦꯕꯤ ꯁꯅꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯊꯥꯡꯃꯩꯕꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈꯤ ꯃꯄꯨꯡ ꯑꯣꯏꯅ ꯊꯥꯎ ꯒ꯭ꯔꯥꯎꯟ ꯃꯅꯥꯛꯇ ꯃꯤꯌꯥꯝꯅ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯈꯤ ꯂꯝꯂꯣꯡ ꯕꯖꯥꯔ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯇ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡ ꯁꯒꯣꯜꯕꯟ ꯔꯣꯗ उरीपोक कांगचुप रोड परिंग लमलाई माइकैदसु मियामना पाक सना वाकन मिफम चथकी बेबी सना मिसिगे अचुंबा वायल अथुबदा पुथोकपियो हाइदुना अवांग वावगाई कम्युनिटी हॉल दा अवांग वावगाई मैरा पाइबी अमदी डेवलपमेंट कमिटी क्लब पुन्ना सिंदुना वाकन मिफम अदु फमखिबनि हाइरि पाखंग लैसा सिंगलुप सेंद्राना सिंदुना बेबी सना मिहात यानिंगदबा फोंदोक्तुना थांगा इथिंग सेंद्रा चिंखोंगदा ngasi miyamgi wakan mifam famkhre loinana wakat khongchat chatkhre बेबी सना मिहात यानिंगदे मिहात पा दंदी पियु B1 justice haina thaba play card kayasu mifam duda seasonaki amadi slogan singsu lauki wakan mifam famlaba matung sendra chingkhong ya koibada wakat khongchar amasu chatki wakan mifam da saruk yakibi M maipak devina JAC na changsilakpa khongjang khuding dasu saruk yagani haiki नंबोल कैथेल दसु नंबोल अपुनबा मैरापाइबी लुपना सिंदुना बेबी सना मिहात यानिंगदे मिहात पा मियोय पुथोक्तुना चेराक पियु हाइना तक्सिलदुना मियामना वाकन मिफम चथके कैथेल फंबी इमा सिंह यावना नंबोल बाजारदा दुकान फंबा मियोय सिंगसु सिंथा लेप्तुना वाकन मिफम अदुदा सरुक याखी बेबी सना मिहात सिगे चुंबा लंगला लंगजिन अथुबा मतमदा पुथोक्तुना मिहात पा मियोय चेराक पियु मिहात पा मियोय लोसिंदुना थमगनु हाइना वाकन मिफम अदुदा सरुक याखिबा सिंगना लेंगाक्ता अकनबा वाफम थमलक्ले लोइना मिहादा सिगी मतंगदा JAC ना चंगसिलकबा खोंजंग खुदिंगदा सरुक यागनी हाइनसु मखाताकी स्कूल की रन तौगिबजे अखोय यानिंगदे अदुना करिगुमा मसिना मखाताना अखोय स्कूल दुदा तमिबा सात्र सात्र मोइसिना नुसि अदु ओइरगजु मिहात बमिजे तसिरना मखोयना लोसलगा थमगा स्कूल रन तौबदि अखोयना यारोय हाइदना अखोयना राजे थमजबनि बेबी सना मिसिगी मायोक्ता सेमखिबा JAC ना लाउथोकिबा मतुंग इना सेंगजमाई वाइखोम लेकाइदा लैबा वाइखोम लेकाइ गवर्नमेंट अपर प्राइमरी स्कूल गे ओजा अमदि महाइरोय सिंगनसु मिसि असिगी अचुंबा पुथोकपियो हाइना खोंजंग चंगसिनख्रे वाकन मिफम अदुदा सरुक याखिबा स्कूल अदुदा तमलिबा महाइरोय विक्टोरी कोइजमना लेंगा कसिना था अमा मपुंग फारबा बेबी सना मिसिगी अचुंबाबु नाथैनबा होनाबा यारोय JAC की खोंजंगदा सरुक यानबगिदमक सेम सादुना लेगनी अमदे मणिपुर लेंगा की हाइनबी मई चाकपा लोइरगा फायर ब्रिगेड कौबगी हाइनबी थादोपियो मई चाकत्रिंगाइदा मणिपुर कल्लो हाइके अमरोमदसो 100 फ्लावर स्कूल हाइनौ थोंखाक्ता लैबा अमुसना हाई स्कूल कैनौ थोंखादा लैबा गुलाब स्कूल गी महिरोय सिंगनसु वाकन मिफम चथकी अमदि मोइरांगदसु मामपिल केमकाल एमसु MSF अमदि देसाम डिस्ट्रिक्ट कमिटी ना खुसमनदुना मोइरांग कैथेलदा वाकन मिफम चथबगा लोइनना मिसि असिगी मायोक्ता मियामगी पेंदबा खोलाव कयागा लोइनना वाकत खोंचर अमसु चटके थांगा सलाम लैकाइदसु बेबी सना मिसि असिगी अचुंबा लंगला लंगजिन पुथो हाइदुना अपुनबा थांगा मैरा पाइबिना सिंदुना वाकन मिफम चथके ब्रह्मपुर अरिबम लैकाइदा लैबा नोंपोक महिकोल स्कूल गी महिरोय अमदि ओजा सिंगनसु ह्यूमन चेन सेमदुना खोंजंग चंगसिनखी
ngasi phawbada bebisna gi shiriba asigi magi matik chaba clue di hujibo puthokpa ngamde aduna masigi clue ase puthokpa da sarkar da saruk yabiyu achoba thodag ama lobiraga masigi thogdo ase amuhana thoktana bagi da makta achoba thodag lokhar habiyu asi masigo mathaba ase khoi satra ama oila thoboi sone ya jening de hana hajani paugi merthana te me breng matang losari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khangan bangam lagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi na traga sengde haiba gi chingna badu kokhan biyo akupa marol gi damak lamjingba jewelry da lengsin birau lamjingba jewelry good quality is our priority break matungda mayam utaram nokchare makada ba pau pizare Fayeng apunba nupi lupna sinduna ngasi Fayeng bazar dasu mahairoi baby sanami sigi mayokta wakan mifum famke wakan mifum aduda saruk yakiba Fayeng apunba nupi lupki president angom toma laina misi asida chenaba miyoi sing athubada putoktuna miyam khangna cherak phangangadabane amadi JAC gi fazen kiba thomi sing athubada thadokadabane hairaduna misi asigi chapchaba langla langjin putoktriba fawba JAC na thangzilakpa khongthang khudingmakta Fayeng miyam na mapung fana sogotkani haiki Karor prati ngakte hingadara natragana lairabadi hingba yadabra lairaba hingba yadaba taragadi hingba yaba mi hingba yadaba sigadaba mi si sarkana khandoktuna hawja hawjik sarkana sembiyo haibasine aikoina mayamda thamjaningi se aduna mara leitaba mi di adum thambigano aduna athuba matamda thadokpiro maran leiba mi da phabiyo aduga achumba wayendu puthokpiyo achumba wayen puthokhtaba taragadi mayamna tarpa khudimokta aikoigi Fayeng apunba nupi lupnaso khongthang khudimokta aikoi yaujagani sarkargi saita so mayokta adum leijagani haiba waise akhoi Amaromda misi asigi mayokta Thobal amasung Kakching district ke tongan mafam sing dasu miyam na wakan mi fam magaloina na wakat khongchang chatke Thobal kaithil fambi mathak makha apunbana sinduna pofam fambi singna ngasi Thobal bazar da wakan mi fam chathake wakan mi fam aduda sarukya kibi pofam fambi amana baby sana mesigi achumba wayel ngasi fawba puthoktuna miyamda khangandaba haibasi yamna laibak thibani athuba matamda mari leinaba singna misi asigi achumba langla langjin puthokpiu loinana mara leiba sing ahakpa chairak piu haiki waithau bazar wangjing puran haitu pokpi wangjing bazar dasu maikai adomgi kaithel fambi ima singnaso wakan mi fam chathake James Academy Kakching Khunaugi Mahairoi Amadi Oja Singh aso ngasi school asigi mamangda wakan mifam chathake atopa paw amadana Manipurda nupi amasung angangda crime kaya chathaba hengalakliba asigi mayokta ngasi Palelda nupi singna wakan mifam chathake Chingtam nupi apunbalu Palel area all tribal women's organization Chandel amadi Tengnopal amasung Palel apunba luchingbi ima Palel nas punna sinduna chathaki ba wakan mifam aduda nupi angangda mihat mipun chathaba ot naiba lepu haina taksinba warol sing thaba play card sing seasonaki amadi nupida miot minai chathaba yaningde baby sanagi mihat yaningde achumba langla langjin puthopiu women activista akia khangpi ba yaningde haibana chingba kholau kaya sulauki baby sanagi mihat yaningde baby sanagi mihat yaningde baby sanagi mihat ba baby sanagi mihat Baby Sanagi achumba wayel fangalu haiduna thangmaiban welfare organization ge thomi amadi imai bel singnaso lairen hanjaba hizam dewan lekai NCC ge mayok nabada nisa club mamangda wakan mi famkhre amaromda thangmaiban hizam dewan lekai dalaiba alpha BCI memorial school ge mahairoi amadi oja singnaso baby sanami sigi langla langjin puthok na batak sinduna wakan mi famkhre We want justice. Baby Sanagi misi. Yaninde. Baby Sanagi misi. Yaninde. Baby Sanagi misi. Yaninde.
Singzamai United Club Organization ge thongmi singnasu ngasi Singzamai Supermarket ta wakan mi famfam ke Amaromda New Light Public School ge mahairoi amadi oza singna baby sanami sige achumba langla langjin puthoktuna mara leiba sing cherak pinaba taksinduna wakan mi famfam krai Baby sanami sigi langla langjin athubada puthokuna mara leiba miyoi dandi piu amadi JAC ge fakiba member sing athubada thadora u haiduna ngasi khuraida head office oiba maika yadom ge apex body ama oidiba coordinating body khuraiga khusam naraga kongpal lai heden maira paibi women's welfare association amadi ISA na wakan mifam ama khurai kongpal lai heden da pangthokrai Chingaral Tezpur dasu coordinating body khuraiga khusam naraga Chingaral Tezpur maira paibi amadi YLK na wakan mi famfam ke coordinating body khurai ga khusam naraga khurai thangjam laikai chingambam laikai maira paibi na su wakan mi famfam ke mai masang tami ba ngang amabu mafang khangna manghan gi ba hojik phau langla langjing thokba ngam da ba masi ki damak ta khoi thamoi song nuai te adui masak da kana magi mama ma cha woi bo woi ga di mama du gi thamoi da kari phau ga da ba mapa du gi thamoi da kari phau ga da ba anga magi mahai tam matam da isa gi isu gi matik chana magun chana na bahai na semkhaliba machabun lamang mangan bahai bache mama wa ba akhoi gi punamak ki wona thamoi soba thaba Waheng Khuman Mamang Kaithel dasu Youth Organization Club Waheng Khuman amasong Maira Paibi Loop Singa khusam naduna baby sanami hatki achumba langla langjin puthopiyo haina ngasi wakan mi fam chathakre paliba laigak na thuba matamda mihat sigi matangda langla langjin puthoktuna achumba wayel chathabiyo haina khongjang loisingna phongdorakhi Agumba miway amatana asigumba langla langjin si amata puthokpiraktabadagi akhoi panbiriba chief minister asina ngasi phawbada karino haibagi amata thibiraktabadagi akhoi wakan mifam ase phanjabani kanagumba asi kaigumba athuba matamda puthokpiraktaba taragadi akhoi akanba khongjang changthalakpa khudingmakta akhoi saruk ya athuba matamda sarkarna masi langla langjin puthokpiu natra taragadi akhoi di organization kayana changthalakpa khongjingda akhoi du saruk ya chauna Baby sanami sige JAC na lauthokiba matung ina ngasi lamdam sige tongan ba mafamda chathakiba wakan mi famda sarukya kiba lanai lob CSO amadi school amadi college ki mahairoi singbu JAC na thagaba phongdorakle loina hayeng numidang pangthokadoriba mairagi rally da su miyamna sarukya biduna mapung fan biu haina JAC na miyamda appeal torakle JAC ge co-convener na thadorakpa cherola sina makha tarakli bade JAC ge hojik fazinduna jail da leriba co-convener Laisangthem Pratap ngasidagi charai henbagi khongjang changsinba hokre nakalamaromda lengak na thuba matamda CBI da section 302 yauna case ase sinabiu loinana sinakre haibagi khudam changdam yauba che chang miyam da utpiduna baby sanage chumba wayel fanganbiu masida lengak na pangsinduna leirabadi pamdaba thodokwa thok thorakpada madugi daitya lengak na pugadabani hairi School Fagaransi Haiba Mission ki makada ngasi Manipur ge Assembly Constituency humfuda laiba khangal laba school singda semgat sagan nabage urep uyung tambagi thoram pangthok na khrei ngasi ge mirol phatrabadi tungge mirol phawang amloi mahai masing fagaran ba haibasi afaba sama samo irakani mission asi ge makada oza oiraba singna yamdrabada chahi humde school du da laiba tai haina Chief Minister and Birena Fongdokrei Mission asigi makada khangal aba school sing semgat sagat pagi urep uyung tambagi haudok pagi mapung oiba thoram Department of Education S na sinduna ngasi Chief Minister Secretariat pangthoke thoram aduga mari leinana Chief Minister N Biren na makha taraduna mioi bana khwaidagi maru oiribasi hingbada nungaina hingbaduni masida tangai fadana changbasing fangan ba haibasina sarkar asigi thodangni telaba chahi ani khara helakpa matam asida sarkar asina state asigi thabak khara pangthok pangambasi miyamna nungsibi badagini Go to village tege khoina fanglakpa mitna urakpadagi school fagan hansi haiba mission asi paikat naba thorang tawrakpani yumnam hoidrom da haukiba January 19 da haudokiba mission asi February 3 da cabinet na approve tawki mission asina high school kumatpan amadi higher secondary school kuntramathoi cover tawgani school humfu asi semgataba ahan bagi oina lupa crore marifu mathoi kaithoktuna thamle ahan bagi oina senfam khara thadokpasu haure Pre-nursery class sing hapchin baga loinana matamga chunaba furniture, smart classes, science labs, open gymnasium, nupa nupi gi tongan ba toilet yauna afaba mahima sing pinaba honagani haiki. Si haiba sigi school khangal iba humpuji gi manungda humpusida once posting pikraba adugi oja sing dudi tangai faduna sahi ahum di moi biar to bibatai
And in the larger interest, Madu was asking the shoe, like I voter this Kara MLA to get Kanba Walker, Thiraga MLA, the one who Masimato with them. Madu Hector Rokan MLA in Yam, why the port pig reputed Kalapaninago. And the Walker Thiraga was asking the one who be the Chief Secretary Dr. J. Suresh Babu, Education ke Commissioner T. Ranjit Yauna, Department ke Principal Secretary Singh Amadi, Education Department ke Makok Thongba Official Kayasu Sarukya ke. Tongan ba Kendra Singh da Hangdokpagi Thoram Singh, Chief Minister ga Video Conferencing ki Kuthangda Haktengnana Wari Sanaki. En Biren Namakha Tanaduna, School Singh Asida Oza Oizage Haiduna, Mioi Lissing Kunitoi Rom Che Tharakpalaire. Hana School Singh Asida Mahiroi Lissing Kuntaruklom Lairambane. Hauzikti Lissing Nifudagi, Nifumungarom Yohanaba, Pandam Tamle. Amaromda Residential School Sing Semkatabasu, Tabak Paikat Pahore, Miamna, Sarkargi School Sing Asida, Yang Lamba Meeting Adu, Yang Danaba Amade, Afaba Mahiroi Kayaputok Naba Sarkarasina, Akanbam Yang Amagi Makada, Mission Asi Paikatpane. Mahima Singdi Tamningba Amadi, Sel Tumgi Awaba Leba, Imung Kayada, Karamakaidi, Kanaba Pibangam Lagane. Amaromda Mission Asida, MLA Singi Local Area Development Fund, Sizinaba Yanaba, Local area ge bylaw semdokpa yagadra haibasu cabinet ta puthokna khananaba honagane ngasi foundation laying tawba sida kendra nifu mapan gi MLA singna saruk yabiba simak yamna thagat ningai ni haiki akoi hujik 60 si tawbra matung lem ho riba 2000 khara se akoi nahana koi department mayam gi meeting torga nasis ki da mai gi proposal thar o haidana adna koi school lisingani muksi jo koi moida proposal torkanda School Fagadan's mission Gimakada Koyuzik, state ki limited resource nina, loina cover to Bongamdre, school 60 Katatauri, Aduna remainings 2000 C, Messi cover to Nanaba, the financial assistant PBU had an equimoidisu request of Re, Adu Ainasum Kanbada, my Harana Yabirakani, Haidana Kali. Laibak ama natraga khunai ama chawkhanana bahonabada education ge achauba thodang lai maramaduna ikhoina afava education system ama purakna bahonase masida oja ama suma mama pa oiba singe achauba thodang lai tongju kendrada masing yamlaba private school sing laibana lenga ki school sidarakna bagi achauba maram ama oiri haina works minister su oiriba tongju kendra ge MLA TH Bishwajit na phongdokre ngasi Manipur lengakna haudokiba school fagat hansi mission gi saruka moina Tongju Kendra Manung Chenba Akampata Leba Eastern Ideal High School da Mission Asigi Urep Uyung Maikum Hangdokpagi Thoramda Althoiba Mithunglen gi oiba warolda Minister Bishwajitna Makataraduna School Fagar Hansi Haiba Mission Asi Bharat ke Prime Minister Narendra Modi na Mipum Khuding Makpu Lairik Haihaning bagi wakalonda Laukhalakiba Khongthang gi saruk ama oina Lenga kasina pangthokpani haiki Tongju Kendra gi chawkhat thorangi mathangda palladuna Kendra sigi miyamda atenba matamgi manungda Afaba Makalgi Taknanaba Ising Fanganabagidamag, Water Reservoir Turret Sanaba Thorang Lady. Water Reservoir Asi Pungkan Mari Chupna, Matauto Hanbaga Lunana, Miamda Ising Fanganbagi Tabak Paikatkani Haiki. Sahi Animakai Sugatab September Kitang, Tarak Magada, Kanasugatabani, Sahi Animakai of Padri. Sigi Manung Dai Quite a Paikaliba mission, Mort Wariba, with Tuan Mayam say, see, and work at the Assignment City, Apokisahi Tanada. Gate Palamatu get a quick Palambasine and Hele Havesti. Can also coming out with denied or by Yarway Wapam is 8 Pau Mercana Break a moment closer. Thangmiban DM College Rota Laiba GM Departmental gi Ahan Foundation Day August 13 thokle masiga mari lainana soap asida fangliba item singda akhanaba discount pijeragani August 13 gi horaga August tha asima discount asi pijagani pijariba khudong chaba asi GM Departmental da links in biratuna lobiyo fanganjari item singdi grocery items nupagi nupigi amadi angang singi oiba jockey Calvin Klein Macroman Macro Woman Tommy Hilfiger haiba brand sing asigi firol kaya amsu phangbiragani Lengsin Biraksi GM Departmental Thangmiban GM College Road contact number 97748588053 Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 am to 3 pm. Interview will be held on 27th August 2019 at 2:30 pm. Gunamani Eye Clinic, Wangkai Kaithel Asangbi, Imphal East.
ब्रेक की मतुंगदा मयाम उतराम नोकचरे मखाताबा पाव पिजरे हाउकिबा January 19 मणिपुर की चीफ मिनिस्टर एन बीरेन हौदोखिबा स्कूल फगनहंसी मिशन गे अहानबा थबक पाइखतपा हौबो ओइना एजुकेशन लेबर एंड एम्प्लॉयमेंट मिनिस्टर TH राधेश्यामना ngasi थौबाल डिस्ट्रिक्ट तसु डिस्ट्रिक्ट असिगे केंद्र तरुकता स्कूल इंप्रूवमेंट गे उरेप उयुंग ngasi तमख्रे मिशन असिगी मखादा स्कूल इंप्रूवमेंट गे उरेप उयुंग तंबगी मपुंग ओइबा थौराम JEO Zone 3 थौबाल न सिंदुना हाइरो केंद्र की मनुंग चना लैबा सेकमाई कुंबी हाई स्कूल द पांगथोके अथोइबा मिथुंग लेन गे ओइबा वारोल पिरदुना मिनिस्टर TH राधेश्यामना मणिपुर की चीफ मिनिस्टर एन बीरेन लुचिंगबा सरकार असिना ममांगदा गो टू विलेज मिशन माई पाकना पाइखतखरबा मतुंगदा स्टेट असिगे महै तमफम संगसिंग असी हेन फबा महै तमफम ओइनबा लौकलकपा खोंथांगी अहनबा थबकता ओंथोकपा ओइना ngasi asi state asigi kendra humfuda school improvement gi urep uyung tammani school improvement haiba sida school gi infrastructure khakta semba sagakada banate maru oina angang singi darkar leiba khudingmak awat pa lehandaba makhoina leibada yamna nungai hanba masida natana afaba academic atmosphere ama semgat pane angang singbu lousing mapung fana fanganna baga loinana afaba lamchat sajat lehanaba amade self confidence lehanba su mission asigi manung chali haiba wafam thamki सारा लेहनबा ओजा सिंग ट्रेनिंग फजना पीबा इक्विपमेंट कंप्यूटर गुम करिगुम अदु सिंग हापसिलकपा अंगांग सिंग अखोना लाइरिक तमीबदा लाइसु तमीबदा करि याहन गदा गे कना याहन गदोरे पोचे नॉलेज दी नाकलमरमदा मिशन असिगी मखादा थौबाल डिस्ट्रिक्ट के तोंगान तोंगान केंद्र मंगादसु स्कूल इंप्रूवमेंट गे उरेप उयुंग तमके वांगजिंग तेंथा गे ओइना वांगजिंग हाई स्कूल दा केंद्र असिगी MLA P प्रोजेना उरेप उयुंग तमके MLA Brozen फोंदोखिबदा गवर्नमेंट की स्कूल सिंग फगनबा पॉलिसी कया हौजिकी गवर्नमेंट असिना लोखले गवर्नमेंट की स्कूल दा महै तंबा महिरोय सिंग लाइबा क्यामना फरबने स्कूल फगनहंसी मिशन असि यामना फब खोंथांग अमनि हाइकी खांगाबोक केंद्रागी ओइनसु खांगाबोक हायर सेकेंडरी स्कूल दा केंद्रगी सिगे MLA O सूर्य कुमारना स्कूल इंप्रूवमेंट गे उरेप उयुंग तमके थौबाल केंद्र के ओइना निंगोंबम आइडियल हाई स्कूल दा थौबाल म्युनिसिपल काउंसिल वार्ड नंबर 9 मेंबर W इबो चौबना उरेप उयुंग तमके वांगखेम केंद्र के ओइना केंद्र सिगे MLA के मेघा चंद्रना यारिपोक हाई स्कूल दा उरेप उयुंग तमके अमदे लेलोंग केंद्र के ओइना केंद्र सिगे MLA अब्दुल नासिरना लेलोंग हायर सेकेंडरी स्कूल मद्रासा दा मिशन सिगे उरेप उयुंग तमके लमसांग MLA अमदी स्टेट प्लानिंग बोर्ड के डेप्यूटी चेयरमैन S राजेन्ना स्कूल फगनहंसी मिशन की मखादा लमसांग लेबा प्रजा हाई स्कूल सेमगतनबा उरेप उयुंग तमख्रे थौरमदुदा लमसांग नगर पंचायत के चेयरपर्सन A थाजा अमदी जिला परिषद मेंबर सिंह सु सरुक याखी इम्फाल ईस्ट की मनुंग चनबा उरुप तलैबा उरुप हाई स्कूल असी ngasi स्कूल फगनहंसी मिशन की सरुक अमोइना मॉडल हाई स्कूल अमगी थाकता सेमगतनबा उरेप उयुंग तमख्रे थौरमदुदा सरुक याखिबा उरुप हाई स्कूल डेवलपमेंट कमिटी के एडवाइजर PH अचौबीना ngasi उरुप की मियामना हाई स्कूल असिबु फगनहंदुना मॉडल हाई स्कूल ओइना वनखतुना महै मसिंग निंथिना तंबा फंगनबा मंगजरकबा मंगलानदु मंगफांग नोरकपदा लेंगाकपु थागतपा फोंदोखि स्कूल फगनहंसी मिशन ngasi जिरीबाम डिस्ट्रिक्ट के ओइनसु नेताजी हाई स्कूल दा जिरीबाम केंद्र की MD आसफ उद्दीन ना हौदोखरे अथोइबा मिथुंगलेन की वारोल पिरदुना MLA आसफ उद्दीन ना मणिपुर की चीफ मिनिस्टर एन बीरेन लुचिंगदुना फेब्रुआरी थादा फमकिबा कैबिनेट मिफम अमदा मणिपुर स्टेट असिगे लैरबा असेंबली कॉन्स्टिट्युएंसी हुमफू की स्कूल सिंग खनगतपदा जिरीबाम डिस्ट्रिक्ट असिगे ओइना नेताजी हाई स्कूल असि अइना प्रपोज तौदुना खनगतहनखिबने मदुदा यावरक्तुना ngasi अइखोइना स्कूल फगनहंसी हाइबा मिशन असि हौदोकपने मणिपुर गवर्नमेंट की स्कूल सिंग असि नोंग नोंगगी फिबम सोथरकपा कया सिंग असि फगतनबा अमदि लैंगा की लैबा स्कूल सिंग असि हेन फबा महिरोय सिंग पुथोकनबगे पांदमदा मिशन असि हौदोकपनि हाइखि अमरोमदा नंबोल केंद्र की ओइनसु मिशन असि के मखादा लैमपोपम पब्लिक हाई स्कूल दा केंद्र की MLA एन लोकेनना मिशन असि की उरेप उयुंग माइखुम हांदोखि थौरमदुगा मरी लेनना MLA एन लोकेनना लेंगांगना लौखलकलिबा खोंथांग असि अफबा खोंथांग अमने अदमोइनबा मिशन असि थबक ओइना पांथोक्त्रबदे मदुगी कानबा खक फंगलोय हाइखि लिसिंग की मथक हेनगदबचे अखोय मदुगी गवर्नमेंट की
सिदैदा स्कीम से अखोगी एसएस की मखादा सिदैदा छात्र की यूनिफॉर्म लाइरिक पिरकदौने छात्र से लेतबना थागलौदबना मरम ओइरकांदा अखोगी मैनेजिंग कमिटी हाइतारे स्कूल की डेवलपमेंट कमिटी सिंगिना पुल्ल कांदा अखोई मयाम दगी डोनेशन अदुगा रेगुलर डोनर मयाम अमा तौरकांदा अखोइना यूनिफॉर्म न चिंबा अमा मजे लोइना तुरकांदा अखोगी स्कूल सिगी थाकता Manipur government na school fagan hansi mission ki thorang makhada paikhalakliba thorang singi saruka moina ngasi Oinam government girls high school da Oinam municipal council ge chairperson and Sana Haldebina foundation stone maikom hangdoktuna hangdokre thorango mari lenana school asigi headmistress ti Haisnalini Debina Oinam kendra da nupi singtagi amata ngairaba Oinam girls high school asi Manipur government na sakhangbiduna handak school fagan hansi mission gi school humfu khangatpada yaurakpa lengak puthagatchari Matung daso school asi fagan na ba hona ki gani haiki Manipura government and private schools jeng no no di phagalpa government school na no 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 sotarapa asigumba uraba tanja hasta Oinam government girl high school nupi khattagi orba school asina ngasi bhawda sahi khudingi board of secondary ni lawba exam da nil satana first division second division masingse aduma koi aduma puthoi adugi mathata amusu akoi school da Laiba Satra Singsa, like the Sunatana, co curricular activity is say no my son of Honaba, doing competition at the Hiram Kayadasu, Aduma Mangin Tadana Lagli. And Asigumba Equi Scholasigi, Satra Singsigi talent was asking Honazaba, as the Sarkana Kambiduna, Hariba, Kogi, school Pagalansi Haba Misan, Si Makada, Equi Scholasibu, a Kangat Pirop and Hana Queen Lobze, Masidam Sarkarbu, Hanna Tagazari. Ngasi border town more da Ladiba More Government Higher Secondary School da school fagan hansi mission hogdokpaga loinana model school ama onthokna bagidamak Technopal Kendra ge MLA di korung thangna ure puyung tamkrai ngasi gi thoramadu da S Sokothang hauke Principal More Government Higher Secondary School Tongpau Mate Vice Chairman ADC Chandal Haisrupa Chandra DC Technopal and Arun Kumar ZEO Technopal amadi Lamboi Gangte ADC member sarukya ke Thoramadu da MLA ma detai official kayana school asigi koibada matik chaba fencing laitriba asigi fibam sing haktheng nana chatuna yengsinki amadi school asigi fibam sing su yengsinki thoramasiga mari leinana MLA di korunthangna mahai tamfam ama oiriba school singda politics tawbagi mahuta afaba wakhalona ma punna semsi michang mikhai nairabadi langsingba oigani education fagar hansi hairabadi michang mikhai naidana chap manaba miling thamsi haina phongdoki Education the politics to the mother papuguni. Health services the Misang Mirai Mikai Nairaba, Asan Mirai Nairaba, Adu the papuguni, Achumba Sarkani Highway. A papa to the Pay Habatabani, Pataba to the Pate Habatabani, Nasi IC opposite Emily. Sarkar apabat tokal tor abadi madu pay habatavani apabat or so patte haiba adudi apaba mina ten mo haibatavani patta babu pay hana hayo sumadu achumba chatra baliba ne haibatavani aduna chumda badudi chumbe hana haiba ngam oigadawa achumba dudi achumba ni haiba ngam gadawa aduna ngasi school fakadan seva mission si masi Thobal District Police KSP Dr. Soibam Ibomcha ke meeting makhada Additional SP Operation Sasindananda Soibam Naluchingba Thobal District Police Commando ge DSP O Wangkhomba SDPO M Bisoze DSP Operation A Khelendro Reserve Line Thobal ge Inspector M Sudhir Kumar CDO OC Inspector Sadananda Thawal Police ke OC Inspector N Jadumani amadi Nupi Police OC SIL Kiran Bala yauba Police amagi Anjuman gi apunba kangbu amana ngasi ayu pung 13:39 rom tabu matamda Moizing awang laikai da laiba Moizing mayum MD Muhammad chahi nifumathoi apokpa MD Abdul Rasid atopamina mani gi yumda hanglamba brown sugar factory ama thugai khre Maduda Chaurakna brown sugar ni chingnaba polam kg chamaga marifu mariga gram chatruka nifu mari fagatpangam ke Madugi sumathakta ammonium chloride lime amadi brown sugar sungbada sizinaba polam kaya su fagat ke Loinana factory asibu chalai namba Moizing mayum MD Muhammad farba matong makha taba aingi oiba thabak sing lokhanaba Thobal police sinakre
Panba yabadi ngasi thugaikhiba brown sugar factory asina hauzik fawda thugaikhiba drug sungfam singi manungda khwaidigi chawba factory oigani haina thajanari. Moijing awang lekasida aduga hojiki factory si akhona phajana cordon taro matungda ani factory sidagi hojiki factory si owner asi sungbada main role loriba lupa si akhona phare ma adudi Moijing mayum MD Muhammad 41 years haibasini Moijing awang lekaidagi aduga magi factory sida leramba ekoi brown suspected brown sugar heroin brown sugar aduni haiba aduga tei sunubada sinaba chemical sing Manipur Lega ke Forest Department Sinduna Management of Yongchak and Agar Haiba Hiramda Nomugi Oiba Seminar Ama Ngasi Imphal Hotel Gi Sangai Hola Pangtokre Taramadu Ge Toiba Mithunglen Gi Oiba Warol Piraduna Forest and Environment Minister T.I. Shyam Kumar na Yongchak Pambi asi Miyamna Pamnabagi Matung Ina Ngasi de Telaba Matamda Karamna Mahai Chaba Fanganba Yagadage Haiba Mayek Singna Kanganbaga Loinana Agar Pambi Busu Thabagi Hainabi Thamaningi Haike Loinana Agar Pambi ke kanaba mangjaba kaya amasu miyamda phongdoke. Yung cultivation si tawsi soinamaki akoi samada natina koi nai koi kokani habake si khasi agar si koi karamba agar kamana thagane agar da karamba koi chemical na traga karamba kusem hapsala ka point si extract togani yam short span ta hena pothok legani praja singda environment sondana Seminar Aduda Sarugakiba, Additional Principal Chief Conservator of Forest, Governor of Manipur, Government of Manipur gi IFS Dr. Lord Khopuni, Yongchak Pambi Amana Yongchaki Panthada Yam Drabada Lupa Lising Kundagi, Lising Kuntra Faubugi, Sentok Lehele. Tawbata Buchahi Kara Paktak Nana Pambi Sikiba Haibasi, Miam Nadi, Supnadagi, Pambi Sikivo in a Longaramgane, Adubo, Nakalamaromda State Ki Semit Londasu, Achoba Chaiting Amapiribani, Haibasi, Ekoipumna Makna, Kangzin Minabat Tangai Fadabalay, Masida Sunatana Lamda Masida Yongchak Pambi Kaktanatana, Tanglaba, Upambi, Agarsu no Monomagi, Sizilak Panatana, Yantatlaga, Tazin Bagi Hainabi Leraktabana, Pambi Asisu Musilaklay. Ngasidi miyam nasu Yongchak Pambi natraga Agar Pambi sing asi Thazinba amuk sikhini haina pungning da chingnaba leibigano. Pambi amabu mafam matam chana yengsinbirabadi sungsoi soidana hingani haiba wafam sing phongdoki. Nitrogen che yamalagadi Yongchak se hekta tin changbani masa si thuna chauraga yang oiraga soft oiraga makoi se tin chanba se changhelle adubo khara kangba khara motaba kara dry oiba kara wangba aduda tharagadi disease attack si kara di hanthai aduna prajana Yongchak tharage harasu pangtha thabanataba jaga karisna chanagani habdo technical expert mayam liri aikoi forest department ki su khara hanglaga aikoi Yongchak si kadai da thasige habagi kara di lauraga thabana phai pambi si pa yen bi hena pangtha thabasi su chumdaba amasule aduna kamai karamba jaga da thagani habdo aikoi technical expertise ne adoga aikoina piriba handout take booklet Yongchak ki maramda piba sidasu phajana ibne adu Pawem rakhana te break among closeri Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Break matungda mayamutaram nokcha bagalonena makataba pau pizari. Lambi sembi dabagi matangda andro kendragi manung chanba yairipok ngarian lambi thingbagi khongjang adu yasinaba purakpadage matam kharagi oina handokre. Manipur lenga ki PWD department ki executive engineer S Prakash Singh amade contractor M Arnold Singh na yairipok Santa Bazar da laklaga miyam ga wari sanabada lakliba August 18 fawbada lambi semjinba horagani haina thajaba pibadage lambi thingjinbagi khongjang adu handokibane. Hiramasigi matangda Laimanai Youth Club Yairipoki Publicity Secretary Arambam Jiran na Paumi Singh the Fongdorakpada Matam Sangna Lambi asigi fibam ka hena fatabadagi miyamda awaba kaya mayok na duna lakle Lambi asi sembi duna miyamna thengnariba awaba si kokhanbiyu haina miyamna makhal makha kayagi khongjang jangsin duna lakpane
अदुबो ngasi PWD department gi EE amadi contractor na lakliba August 18 fawda lambi semjin ba hawragani haina thajaba pibadagi lambi thingbagi khongjang ase matam kharagi oina handokpane hairiba numit asi fawda semjin ba hobidrabadi thangnaba numitagi hen nakanba khongjang changsingani haibu wafam thamlaki Bengun Higher Secondary School awat panapik thalle haina All Maitai Pangal Students Union of Manipur gi General Secretary na thadrok cherol man hairi cherol asina makha taribade ngasi union asigi thomi singna school asigi fibam yengsin bada awat pakaya lairamba thengnarakhi amadi subject kaya gi oza su walamba thengnarakhi class 6 tagi 12 fawba lairiba school asida mahairoi chamri gi yankhai mahi tamli adubo class 6 tagi 10 fawba gi oina oza mari amasong non teaching staff ani walamba thengnarakhi Amaromda class 11 amadi 12 ki oina mahiroi singbu takpinaba oza kunipan mathau tabagi manungda oza tara mari khaktamak leiramkhe masigi manungda oza ani amaso utilize khitamak chathokhiramle hena ngaklibadi kumjali singani tara tarokta high school dagi higher secondary da onkat khraba school lasigi oina MIL tamadi English ki oza amata ngasi fawba laklamdaba thingnerki hairaduna union asigi maikai dagi mari lenaba singna athubada milyeng changbiduna school asigi awat pasing men khatpiyu Karigumba milyeng changbi dawa tarbadi mahiroi singa loinana akan ba khongjang changsilagani lob asina manaba khunaya ma ohena ba changsilakpa khongjangda miyamna sumating pangbiu hairi District Veterinary Office Jiribam na sinduna Jila Parishad Jiribam gi loisangda Artificial Insemination with Frozen Semen Technology haiba hiramda nomagi oiba awareness program ama pangthokre thoromaduda lamdamadungi laumi yankhaida yenau machasu yenthokhe ICDP Porompat ki project officer Dr. KH Santibalana artificial insemination haibasida wangangke Jiribam district Jila Parishad ki adaksha KH Janakina Jiribam district ki manung hanjinba mafamda leiba mi imung ayamba lairaba oibana ngasigi thawramaduda piriba khudongchaba singaduna makoi bukana hangani Veterinary and Animal Husbandry Government of Manipur ki director Dr. H Chaubu Singna Department asina laumi singda hiram khudingda mating pangduna laumi singbu haithoi singthoi hannaba training makhata na pikigani haiki Lafupa Tera Maya Ilaikaida Nauna SSA gi senthang makada saduna leiba school lama saba loidringaida ningkhairakuna manakta leiba angang nupa macha ama thina sokibagi thawongbu Students Union of Kanglai Park Sokna Thamoi Sokna nuaitaba phongdorakle Mahairoi Lubasigi President Dana Kumar Ningthauzana Luchingba Mihut Kangbu Amana Rims Tachatuna Asokpadu Yengsilubuga Loinana School Sagali Bama Famadusu Yengsilure Haina Union Asigi Publicity na Thadorokpa Cherolaman Hairi Cherola Sina Makatana Hairibadi Sagali Ba School Ladugi Fibam Charamde Amade School Ladugi Infrastructure Sing Quality Control Togdana Saramba Thingnerake Hauzik oiriba fibam asida laingakna thubada midyeng changbiyu amade mari leinaba miyoi singna soktuna leiriba angang aduda khudakki oiba layengbada changba tengbang pigadabani hairaduna karigumba midyeng changlaktrabadi union na lokhalakba thabak singda masa masana yajagadabani hairakle Tengnopal district ki Machi block ki manung chana leiba National Highway 102 Imphal More lambi dagi mamang pangna supna dagi kilometer amarom changlaga leiba maring furuk ki yumnak chahum lom na khundaba Koizam village asi highway nakna leirabasu Manipur lengakna mityeng changbi bawat pamaramna hiram kayada sothana lehore Michang sanga leizataba lairaba khunja singde kham thingna waba mayoknare asigumba khungangi awaba si kokhanaba Manipur lengaki mari leinaba singna atubada midyeng changbi naba mari leinaba singe puning chingsilakle kholasigi ahaloiraba angyalna hai koijam khungi leiriba village authority asina thabak phajana tawdaba MGNRE GA Kusumal Matam Chana Pithoktaba Haukiba Kumjali Singani Taramanga dagi Hauzik Faubagi Social Audit Tawdaba Job Card Holder Singi Maming Loktoklaga Makoi gi imung manungi Machama Susing Hapchin Basina Thabak Thoram Kayachi Thaduna Leire Masidanatana Kungang Asiga Faunariba Lambi Thongasi Matam Sangna Sembidaba Hill Boundary Protection Tawbidaba Maram Chadaba Water Kharagi Maming Loktokpibagi Thawong Chathare Haina Mahangna Makhataki Hiramasida Manipur lengaki mari leinaba amadi SDO Machina athubada midyeng changbiduna miyam gi awaba si kokhanbiyu karigumba miyam na haizariba wafum singa si tabidrabade makhal makha kya gi khongjang changsinaba firep lawrgani haina phongdorokle chairman gi mahakna lead toriba singa si praja miyam na pamdre maram aduna masi afaba purak nangai gi damak ing thaba purak nangai gi damak
ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯦꯁꯀꯣ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯧꯈꯤꯕ ꯆꯍꯤ 2012 ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯀꯛꯆꯤꯡ ꯃꯍꯥꯗꯦꯕ ꯆꯤꯡꯊꯛꯇ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ ꯀꯩꯁꯥꯝ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕ ꯀꯛꯆꯤꯡ ꯋꯥꯡꯃ ꯅꯤꯡꯊꯧ ꯄꯔꯦꯡꯗꯒꯤ ꯃꯌꯥꯡꯂꯝꯕꯝ ꯈꯦꯂꯦꯟꯗ꯭ꯔꯣ ꯑꯇꯣꯞꯄ ꯃꯤꯡꯅ ꯑꯃꯨꯖꯥꯎ ꯆꯍꯤ 94 ꯑꯄꯣꯛꯄ ꯔꯥꯙꯥꯃꯣꯍꯟ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯖꯁ ꯊꯧꯕꯥꯜ ꯇꯤꯍꯩꯁ ꯁꯥꯏꯃꯟꯒꯤ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯟꯇꯝ ꯄꯅꯤꯁꯃꯦꯟꯠ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯂꯥꯎꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ कायनादा लाई खुरुम्बा लाकपा मियोइसिंगदा लोकल क्लब की थौमीसिंगना अथिंगबा थमलिबा से संविधान पीरिबा फ्रीडम ऑफ रिलीजन की चना कांगलोन बु थुगाइबनी हाइना ऑल मणिपुर बार एसोसिएशन अन निंदा तौरखले ngasi cherap court complex ta leiba ambagi office ta pangthokiba paugi mifam amada association gi member ji boyaimana hindu lining chatpa singi yenglaga athingba thamliba sigi mayokta high court of manipur na PIL ama thakre hirama sigi mathangda manipur human rights commission da wakatke adumoinamak commission gi maikaidigi wafamasi ikai khumnaraktabadagi high court wakatkhibane athingba si matungda amuk pirakpa tarabadi police packet ama hangduna thamle amadi kanagumbana nungaitaba leiba matamda complaint tobiyu मधुगी मतुंगिना मतिक चाबा एक्शन लखतकने अदुना हिंदू लाइनिंग चटप सिंगना काइना लाइफम लेंद लाई खुरुंब चटप यारगनी हाइकी लाई खुरुंब चटपीबा यारगनी हाइगी कोइगी मसिगी कमोसे औगेने साइना पिजेबनी अदुगा लोइना हौजिक्ति कृष्ण जन्म थोरान जन्म लाकदोरे अदुगा मौसा गुंदा कटपी निंबा मफमदुदा तबुनिंबा पांथोनिंबा पूजासिंग अमदि so waso simba kudimo se loram katpi bi are habudi masigi order sigi matungina masi yongja lugiraga aina siri koloni ji bhakta singa pamjena se media ge chuga aina bijabani Kanglai Indigenous Martial Arts and Cultural Society के मैक्स नसेंदुना हंदक चाही के बोसम अमदी कोसम नलोबा क्लास 10 अमदी 12 की परीक्षा मार्क वांगना फंगदुना माई पागलख्रबा थांगतागे महिरोई सिंबु ओकपग लोइनना अचंब खुदोल पीदुना पुनिंग थौगतख्रे पैलेस कंपाउंड लैबा लमयाम द संगलेंदा पांगथोकिबा महिरोई सिंबु ओकपगी थौरमदुदा चीफ गेस्ट की वारोल पीरदुना मणिपुर की निंगथौ लैसेंबा सना जाउबना स्कूल एजुकेशन की करिकुलम दा थांगता हप्तुना हौगलकलिबा महिरोई सिंगदा थांगतागी महै कांगलोन सिंग असि ताकपीबना मखोइबु अफवा माइकैदा पुरकपदा अचौवा मतेंग ओइरगने Mahiroi singna thang tabu mak khaktagi khanbagi mahutta nungsiba amadi khangingba amaga loinana tamlabade khunai asi afaba maikaida ahongba ma purakpa ngamgani haiki lakadoriba yankhai mari rak suba chaklam khongsat numit August 23 kamari leinana ngasidagi tongan tongan ba school college amadi educational institution singda class mobilization chatpa haukhre haina MSU gi cherol amana hairakle Cherol asina makha taribadi ngasi class mobilization haudokpagi thoramadu Imphal West District ke Heritage Convent ta MSU gi President Peter Laishram amadi Joint Secretary Organization in charge Moirangthem Pravin yauna mai pakna haudokhe Class mobilization asi ching amasung tamda leriba mahiloi sang khudingmakta paktaknana August 23 yaudriba fawba mahiloi lopasina chatkane Masida mari leinaba mahiloi sang singi authority amadi lamdam asigi miyamna mapung fana sogat piu hairakle Chayolama chupna chatharakiba Lokram Ledak Youth Club ki yankhai manga suba mapo komon ngasi loisin kre thoram Lokram Ledak ta laiba club asigi sanglenda pangthokpa loisinbagi thoram aduda laikai adugi lairik faba mahiroi amadi sana khonabada thawai yauba sanaroi kayada achamba khudol piduna pungning thogatpana thoram asigi mapung oiba sakta moikhe ngasigi thoram aduda lamjau tongmam gram panchayat ki pradhan elambam susila club asigi president Soibam Ranbir Founder Thiam Ibom Chamadi RK Fortune Developers Private Limited के Managing Director RK Rameshwarna अथोई बलिंग भी रखपसिंग होने सरुक्या की पाउगी मरथना ते में ब्रेक अमागा मुकलोक सरी Studio 11 India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa, Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West.
Phone number 038524400164. Break matung na makhataba pau pizare. Ngasi More Ward number 9 Lanom Weng da Laiba Missionaries Charity Home da More da Laiba Nifu Humdoi Suba Assam Rifles na Children Camp ama pangthokre. Thauramadu kamari lenana Major Ankit Sarmana Missionaries Charity asigi firal chingkhatki amadi Major Akshena Assam Rifles na matam gi darkar laiba public singi aifanaba mateng kaya ama pangduna lakli amadi ngasi home asigi awat apa kaya ama lairabasu makok thongwa singba khanganduna semga sagatpa yaba infrastructure singju paikhatkani amadi angang singbu nungsina loina gadabani haiduna makhataki tungda program asing amadi lenana angang singi oiba tongan ba entertainment program kaya sotki More Ward number 2 da Laiba Bridge of Hope More project na sinduna ngasi Independence Day amadi Cultural Day thoram Bridge of Hope ki campus ta pangthokre thoram adu da More da Laiba Nifu Humdoi Suba Assam Rifles ki commandant Sumit Sutna thoram asi chief guest oiduna India gi machu ohum gi firal singkhatuna ikai khumna bod ke ngasi ki thoram adu da Major Akshay yauna Bridge of Hope More project ki tongan ba official sing sarukya ke thoram adu ka mari lenana Nifu Humdoi Suba AR gi CO Sumit Sutna hai Bridge of Hope asida ARG Civic Action Program gi makhada sports material sing pinanaba amadi library thamnaba honagani haina miyamda thajaba pikhi Tree Planters Organization for Safe Environment Hairok na sinduna numit mari chupna chathagadaba hairok pumbada paksana uchara thabagi campaign ngasidagi hawdokre campaign adu hairok part 2 thokchom laikai da laiba loop asigi sanglendagi uchara kaya thajinduna hawdoki campaign adu gamari lenana loop asigi secretary and vision maitaina loop asina uchara thajinbagi campaign asi hawkiba chahi ani gi mamangdagi hawkhre loop asigi pandamdi hairok ta green revolution ama puraktuna pumsang sangba hairok ama ohenbani uchara thajinba sida hauzik hairok kendra gi mihutsu oiriba Manipur lenga ke education labor and employment minister thokchom Radesh Shamna achowa mating tawbiri Masigi Mathakta Hairok Jila Parishad ke member T Nungsi Singh amade Hairok Part 1, 2 amasung 3 gi Pradhan Singh nasu mateng pangbiri Lobasina Thazin Kriba Uchara Singh su hingna nabaka na honagani haiki International Peace and Social Advancement Ibsana Sinduna Technopal District ki manung hanjinba mafam singda chatharakpa lem na layeng bagi thoram paringi nini janba numit ki oina More da Laiba Eastern Science School da free medical camp ama pangthokre camp adu da ayush samadi allopathy gi doctor kunmanga romna miyoi chatret lom layengki EFSA gi president Joy Chandra Konthauzamna camp asi SYDC More ga khusam narga manung hanjinba mafam da lairiba miyoi singbo masama u fana thamna bagi pandamda pangthokpani haiki mahakna makhatana ngasigi camp asida Technopal gi MLA masamak sarukyagani haina thajaba piraklaga yauba lakhidaba si pende haina fongdoki कोइना सिगुला थबक फोरमसिंग असे मणिपुर की इंटीरियर एरिया सिंगा कोइना पांथोकनी अमदि अखोय हौजी अखोइना मोरे टाउन की मनाक्ता लैबा अखोय के हॉस्पिटल असे मोरे टाउन की हॉस्पिटल द लैरिबा अवाटपसिंग असे नसी के लैंगांगना हाइबदि मोरे हाइबसे अखोय इंटरनेशनल बाउंड्री ओइबनि बाउंड्री सीदेस्ता लैना तिना मखल मथेंग की लाइबे सिंचे नसी हॉस्पिटल असे स्पेशलाइजेशन डॉक्टर थंगदो अदगी माकी अवाटपा अखोय डॉक्टर सिंगी अखोय क्वार्टर थंगीदुना हाइरिबा हॉस्पिटल से मतिंग लैबा चौबा हॉस्पिटल मो ओइना होनबदा अखोय लेंगांगना खरा सिंबीबा मथौ ताय हाइबा अदो अखोय हौजी अखोय मेडिकल मिनिस्टर ओइरिबा नसीगी लेंगांता इसागी साइटगी अपील तौजरी Arun Laishramna iba sumang lila nongthangi yaifa thawmi thoram ngasi langthabal kunja awang lekai da pangthokre thoram adu gamari lenana lila si lamjingba artist association ge khudol oina visakarma puja ge mangoina na miyamda khusina na ba pandam thamliba lila si association asigi saknai raba artist mingoina pallabada Chorjit Langthabal Guna Dev Helmet Bashant Lukok Nupi gi saklonda Boy Surendra Angang Chana chingba artist singna sakam langane Lila si imung manungi warida base tawduna miyamda anauba mahaw ama pigani haibagi thajaba thamle Lamjingba Artist Association gi artist singbo miyamna nungsibibaga loinana Lila asibu miyamna nungsibiduna mating ta mityeng tabiyu haina association asigi artist ama oriba Chorjit Langthabalna miyamgi puning chingsilakle thuba matamda ekoigi bishakarma nangnaba khudul tamnaba honajari hariba lila si sungsoi soidana ekoina khanjabada mai pakane ne khanjai
चानबीदुना लमजिंगबा आर्टिस्ट एसोसिएशन बु नुक्सीबीदुना सुमांग लीलाबु प्रमोट तौबीरिबा मणिपुर की ममल यामलबा बाबुकसिंगना हंतेकी लमजिंगबा आर्टिस्ट एसोसिएशन पुथोकजगदोरिबा नोंथांग हाइना मिंथोनजरिबि लीला सिबु मियेंग ताबियु अमदे एकोइ पुमनमपु नुक्सीबियु हाइबा वाफमसि पुमनमदे थमजरी। आसाम के चीफ मिनिस्टर सर्वानंद सोनोवाल ngasi Dibrugarh ge Chowkiding hida Assam ge ahanba CNG station ama sangakhre Taramadura food processing industries ke minister of state Rameshwar Teli industries commerce and transport ke minister Chandra Mohan Patoware Assam gas coal limited ke chairman Bolin Chetia ASTC ke chairman Ashok KR Batarai Assam gas company limited ke vice chairman Indra Gogoi su sarugya ke ngasi sanga ke ba CNG station adu Assam gas company na semgat pane Company asina Dibrugarh gi mathangda Tinsukia, Sibsagar, Jorhat, Galoge amadi Guwahati da CNG station sing semgatna mapandam thamle. NACN IM gi Measure Toishi Yeptho ngarang numidang pung 3 makhairom taba matamda Dimapur gi Purana Bazar B Unity Colony da leiba masagi mayumda sakhangdaba miyoi anina nomaina kaptuna halamle. Laikidraba Toisi Yeptho Nupisu Sakhangdabaduna Nomaina Kaptuna Hatnaba Honaki Adumoinamak Nanto Kaure Haidi Pawasina Makatana Haidibadi Sakhangdaba Miyoi Aniadu Yum Adugi Wal Chongkatlaga Chenki Makoina Chenki Matamdasu Nomai Round Kaya Kaptoklamki Masada Nomai Maru Ani Panlaba Measure Toisi Yeptho Kudakta Giant Hospital da Pukalaki Adumoinamak Doctor Nasine Purakle Haina declare Tokri Taudokaduga Mari Lenana is police station a case ama register Tauduna Tizinbagi Tabak Chataba Hokre Haidi Mizoram Gilalol Itik Tauba Singi Loop Ama Wadiba Mizoram Merchants Association Memana State Adugi Miamda Makoi Yum Amadi Dukana Chingba Mizoram Gimma Pandagi Lakpa Lalol Itik Tauba Miyoi Singda Sandokta Naba Kangan Kre Haidi Memana ngasi Aizol the Ladiba Mapandagi Lakpa Mina Famba Dukan Singi Matakta Drive Amasusatake Memagi President PC Laldi Tharana Khongthang adu lamdamadungi miyoi singbu mapa lamdagi lakpa miyoi singna yosin khidana ba lokalakpa khongthang gi manung chali haiki ngasi nungthil phone ki ba pauche singda kari kari maru ba pau yaw khibagi habdu mayam puna miyeng taminasi Kanglipa ki Maira School Fagad and Mission Chief Minister na Hongokre Lupa Crore Marifuma Toichangna Kendra Humpuda School Humpu Semkat Kani Chief Minister Bebishana Mishigi Langla Langjil Putu Haiduna Mapung Keada Pakshana Wakan Mifam Sathakre NSN IMG Measure Ama Kaptun Halam Le Kangla Pau Bebishana Mishigi Mayukta Paktak Nana Wakan Mifam Pangkre Rally Satkre Police na Control Taunaba Tear Gas Kapkre Yongchak Pambina Awang Nupuki Miam da Kanaba Kya Piri Bora Pandam School Fagad and Mission gi Makada Lenga ki Kangalaba School Humpu Nunglep Nungyung Tamkre Lengak na lupa crore marifuma toy thadanaba sem sare Chief Minister Yongchak amadi agar pambi yokhanaba seminar pangthokre sahi ahum mari gi manungda mapung mari fawa ngamlaba Yongchak pambi makhal ama Manipurda fangle Syam Kumar Oza haibasi apaba mi sembaduni Karam Syam Siroiti launch tokre thabak fangdrabana ha kyada masana masabu thabak piba ngamalagani ningthau Pogzel Kendra Humpuda Model School Amamam Sana Bazatra Hunkre Afava Kunai Ama Semada Mahiroi Singi Taudang Chawi Chief Minister Bebishana Mishi Paktak Nana Protest Tokre Kwaraman Kaitel Funkidre Tiar Gas Kapkre Sarkar Gi School da Tamba Mahiroi Sing Laibak Faravani Manipuri Lol Gi Numit Thoram Pangthok Lagani Manava School Fagadan Se Haiba Mission Hogokre MLA Fan Crore Anida Hengat Le Tha Ama Fazilak Laba Bebishana Mihat Ki Asum Balangna Langjil Athu Bada Putong Naba Miyamna Mafong Kaya da Wakan Ufam Fangkre Tawal Police Ka Soba Mai Pak Pamada Lilong da Brown Sugar Factory Ama Sutukai Kre Manipuri Yauna Awang nong Pokta Rohingya Lishingkia Naron da Sangsilak Payari Aroy bada maroy ba pawm kana Mahairoi Baby Sanami Sigi Langla Langjin Puthok na Bataksiladuna ngasi lamdam asigi mafam kayada paksana wakan mifam chathakre hayeng numidang mairagi rally chatkadauri Laingak na paikhalakpa School Fagad Hansi Mission Chief Minister na Hudokre makha tarakpada tongan ba kendra singdasu Minister amasung MLA singna ure puin tamkre Thobal District Police amadi Anjuman Yapun Bakambu amana Brown Sugar Factory ama thubai kre Brown Sugar sungbada sizinaba polam kaya fagat kre
lamdam asigi miyamna yomchak pambi thaba khaktanadana agor pambi thabagi haina bisu thamsi haina Minister Jai Sham Kumar phongokre amadi ningthaukawa numitagi ngariandagi yairipok fawgi lambi semjilagani haibagi lengakna thajaba pibadagi thasigi tara mari dagi changsilakiba lambi thingjimbagi khongjang handokre ngasigi oinadi matang sida Manipuri Pauli sinjare pauming tabiri bamayam punu mapung ASHAPRIYA nam kana khurumjari